ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯃꯥꯏ ꯁꯣꯜꯃꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯇꯥꯡꯀꯛ ꯅꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯒꯥꯏꯇ꯭ꯔꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯨꯛꯇꯪ ꯃꯥꯡꯈꯤꯕ ꯊꯥꯖꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄ꯭ꯔꯥ? ꯍꯣꯡꯍꯟꯕ ꯉꯝꯗꯕ꯭ꯔꯥ ꯑꯅꯧꯕ ꯃꯆꯨꯅ? ꯃꯈꯜ ꯁꯨꯅ ꯂꯩꯆꯜ ꯁꯨꯅ ꯁꯦꯝꯕꯤꯔꯝꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯌꯨꯝꯐꯝꯅꯤ꯫ ꯃꯔꯥꯜ ꯄꯤꯒꯨꯝꯁꯤ ꯀꯅꯥꯗ, ꯇꯥꯏꯅꯒꯨꯝꯁꯤ ꯀꯅꯥꯗ? ꯊꯦꯡꯅꯁꯤ, ꯉꯝꯍꯟꯁꯤ ꯅꯪ ꯑꯩꯅ, ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ, ꯀꯥꯏꯗꯣꯡꯐꯝ ꯈꯪꯗ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯃꯍꯥꯛꯀꯤꯗꯤ ꯄꯥꯟꯗꯕꯔ ꯊꯃꯣꯏ? ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯋꯥꯔꯧꯕ꯭ꯔꯥ ꯃꯍꯥꯛꯁꯨ? ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯋꯥꯀꯠꯐꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯥꯒꯤꯗꯤ? ꯅꯤꯟꯗꯥ ꯇꯧꯐꯝ ꯂꯩꯔꯝꯒꯗ꯭ꯔꯥ? ꯃꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯈꯛꯇꯔꯥ ꯋꯥꯔꯧꯕ, ꯁꯥꯎꯕ, ꯅꯨꯡꯁꯤꯕ, ꯀꯜꯂꯛꯄ, ꯅꯥꯄꯜ, ꯏꯀꯥꯏꯕ, ꯍꯪꯒꯣꯏꯕ, ꯑꯋꯥꯕ, ꯃꯤꯅꯝꯕ, ꯑꯁꯦꯡꯕ, ꯊꯧꯖꯥꯜ, ꯅꯩꯍꯠꯄꯤꯕ, ꯈꯨꯗꯣꯜ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕꯁꯦ? ꯊꯣꯏꯕꯤ꯫ ꯑꯇꯣꯟ! ꯑꯇꯣꯟꯅ ꯍꯥꯎ ꯏꯆꯦ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯦ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯨ ꯑꯄꯤꯛꯄ ꯑꯃꯟꯕ ꯃꯩꯈꯨꯒꯤ ꯃꯩꯔꯤꯅ ꯃꯨꯁꯨꯛ ꯃꯨꯔꯕ ꯄꯩꯇꯛ ꯇꯧꯔꯕ ꯆꯥꯛꯈꯨꯝ ꯃꯆꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯇꯣꯟ: ꯆꯦ, ꯀꯩ ꯌꯦꯟꯁꯥꯡꯅꯣ? ꯊꯣꯏꯕꯤꯁꯨ ꯈꯨꯝꯂꯛꯏ꯫ ꯁꯧꯒ꯭ꯔꯤꯅꯦ꯫ ꯍꯥꯎꯔꯅꯤ, ꯆꯥꯔꯁꯦ, ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯑꯇꯣꯟꯅ ꯍꯔꯥꯎꯅ ꯆꯥꯕꯗꯨ ꯎꯕꯗ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯏ ꯆꯦ꯫ ꯊꯣꯏꯕꯤ ꯃꯧꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯩ꯫ ꯉꯥꯔꯤ ꯃꯇꯠ ꯃꯆꯥ ꯑꯃ ꯊꯥꯛꯂꯒ ꯃꯍꯤ ꯂꯥꯡꯅ ꯊꯣꯡꯕ ꯁꯧꯒ꯭ꯔꯤꯅꯤ꯫ ꯊꯣꯏꯕꯤ: ꯆꯠꯊꯣꯛꯂꯝꯒꯅꯨꯀꯣ, ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯕꯕꯥ ꯍꯜꯂꯛꯂꯒ ꯆꯥꯛ ꯄꯤꯖꯧꯀꯣ꯫ ꯑꯇꯣꯟ: ꯍꯣꯏ ꯆꯦ꯫ ꯊꯣꯏꯕꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯌꯥꯝ ꯈꯨꯂꯪ ꯊꯣꯛꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯊꯣꯏꯕꯤ: ꯆꯤꯆꯦ ꯆꯠꯂꯦꯀꯣ, ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯆꯅꯨ: ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯁꯧꯒ꯭ꯔꯤ ꯆꯥꯏꯌꯦ꯫ ꯆꯅꯨꯅ: ꯆꯥꯛ ꯄꯨꯔꯛꯑꯦ, ꯍꯣꯔꯦꯟ ꯄꯣꯊꯥꯕꯗ ꯏꯕꯥꯅꯤ ꯆꯥꯅꯕ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ: ꯂꯧꯕꯨꯅ ꯄꯨꯔꯛꯂꯝꯒꯅꯤꯗ꯫ ꯄꯨꯔꯛꯂꯁꯨ ꯁꯤꯅ ꯏꯕꯥꯅꯤꯒꯤꯅꯦ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯨꯅ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯈꯤ꯫ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯦ꯫ ꯃꯃꯥꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯑꯉꯥꯎꯕ, ꯌꯨꯊꯛꯄ ꯑꯣꯟꯈ꯭ꯔꯦ ꯖꯤꯇꯦꯟ꯫ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯅꯕ, ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯤ ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯐꯅ ꯉꯥꯎꯕ ꯑꯣꯏꯔꯕꯁꯨ ꯅꯣꯡꯃꯇ ꯂꯩꯀꯥꯏꯗ ꯑꯃꯗꯤ ꯃꯌꯨꯝꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ꯫ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯂꯥꯕꯨ ꯁꯣꯟꯗꯨꯅ ꯀꯞꯄꯁꯨ ꯌꯥꯎꯅꯔꯤ꯫ ꯐꯅ ꯑꯐꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯉꯥꯎꯕ ꯍꯥꯏꯕꯁꯤꯗꯤ ꯑꯉꯥꯎꯕꯅꯤ꯫ ꯃꯥꯒꯤ ꯅꯤꯁꯥꯗ ꯋꯥꯈꯜ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯄꯤꯔꯤꯉꯩ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯗꯤ ꯎꯕ ꯉꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯋꯥꯅ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯆꯍꯤ 14 ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤ꯫ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯅꯧꯔꯤꯕꯤ, ꯆꯍꯤ 18 ꯁꯨꯕꯗ ꯉꯥꯏꯔꯤꯕꯤ ꯃꯥꯒꯤ ꯀꯣꯛꯊꯛꯇ ꯍꯥꯞꯀꯠꯇꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯛ ꯑꯋꯥꯕ ꯅꯪꯂꯕꯤ ꯅꯧꯖꯔꯤꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯡꯃꯇꯁꯨ ꯑꯋꯥꯕ ꯃꯥꯒꯤ ꯃꯃꯤ ꯎꯒꯦ ꯐꯪꯗꯦ꯫ ꯋꯥꯏ ꯀꯧꯕ ꯁꯣꯟꯗꯅ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯤꯕꯤꯅꯤ꯫ ꯋꯥꯔꯕꯁꯨ ꯋꯥꯏ ꯍꯥꯏꯗꯦ꯫ ꯃꯄꯤ ꯅꯧꯕꯤꯅꯤ꯫ ꯋꯥꯏ ꯀꯧꯕꯒꯤ ꯃꯍꯨꯠ ꯅꯣꯐꯦꯠ ꯄꯤꯔꯥꯡ ꯁꯤꯡꯊꯗꯨꯅ ꯈꯥꯡꯖꯕꯤꯅꯤ꯫ ꯅꯨꯡꯁꯤꯕꯤꯕ ꯀꯌꯥꯅꯤ ꯃꯥꯕꯨ ꯀꯂꯛꯅ ꯁꯣꯟꯅꯩ꯫ ꯃꯆꯥ ꯃꯁꯨ ꯆꯩꯕꯗ ꯋꯥꯔꯛꯄꯗ ꯊꯣꯏꯕꯤꯒꯤ ꯃꯇꯧ ꯇꯝꯖꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯧꯄ꯭ꯋꯥꯕꯨ ꯏ ꯃꯇꯨꯝꯗꯒꯤ ꯁꯤꯟꯅꯕꯤꯔꯝꯕꯅꯤ ꯃꯃꯥꯅ꯫ ꯄꯤꯛꯂꯤꯕ ꯃꯧꯄ꯭ꯋꯥꯒꯤ ꯈꯟꯕꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯌꯥꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯃꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯥꯊꯩꯈ꯭ꯔꯦ꯫ ꯆꯅꯨ ꯑꯃꯗꯤ ꯆꯅꯨꯒꯤ ꯃꯃꯥ ꯂꯦꯝꯕꯤꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯌꯦꯡꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯐꯝꯁꯨ ꯊꯣꯏꯕꯤꯒꯤꯗꯤ ꯆꯅꯨ ꯑꯃꯗꯤ ꯂꯦꯝꯕꯤꯗꯅꯤ꯫
ꯂꯦꯟ ꯆꯦꯟꯕ ꯊꯕꯛꯇꯣ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯁꯤꯀꯣ ꯋꯥꯗꯅꯕ ꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯆꯨꯝꯅ ꯆꯠꯂꯣ ꯂꯦꯟ ꯆꯦꯟꯕꯅ ꯑꯃꯨꯛ ꯋꯥꯅꯤ ꯍꯥꯏꯕ ꯏꯅꯥꯛꯇ ꯁꯨꯔꯗꯤ ꯑꯩꯅ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯅꯪꯒꯤ ꯐꯨꯀꯠꯄꯤꯒꯦꯕ ꯇꯨꯃꯤꯟꯅ ꯆꯠꯄ ꯍꯩꯇ꯭ꯔꯣ ꯍꯩꯌꯦꯕ ꯑꯗꯣ ꯁꯨꯃꯤꯟꯅꯁꯤꯀꯣ ꯆꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯨꯃꯤꯟꯅꯧ ꯁꯨꯃꯤꯟꯅꯧ ꯏꯔꯥꯡ ꯃꯇꯦꯛ ꯃꯇꯦꯛ ꯀꯥꯞꯊꯦꯛꯅꯔꯗꯤꯅꯦ ꯋꯥꯕꯁꯨ ꯐꯅꯕ ꯂꯦꯟ ꯆꯦꯟꯕ ꯇꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯦ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯒ꯭ꯌꯥꯟꯗꯣ ꯁꯠ ꯁꯠ ꯇꯧꯅꯦ ꯅꯨꯄꯤ ꯃꯆꯥ ꯊꯣꯏꯕꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ ꯂꯦꯟ ꯆꯦꯟꯕꯗ ꯂꯦꯟ ꯆꯦꯟꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯨ ꯆꯥꯊꯣꯛꯅꯤꯡꯉꯤꯀꯣ ꯆꯅꯨꯁꯨ ꯅꯣꯏꯒ ꯅꯛꯅ ꯆꯠꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯗ꯭ꯔꯣ ꯁꯤꯕꯣ ꯊꯣꯏꯕꯤꯅ ꯅꯣꯏ ꯂꯧꯁꯦ ꯌꯥꯎꯗꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯂꯦꯟ ꯆꯦꯟꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯥꯏꯗꯦ ꯑꯁꯨꯛ ꯋꯥꯅ ꯑꯍꯤꯡꯒ ꯇꯨꯝꯊꯈꯩ ꯂꯥꯛꯆꯔꯤꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦꯀꯣ ꯑꯩ ꯂꯧꯐꯝ ꯌꯧꯔꯗꯨꯅ ꯃꯄꯥ ꯃꯄꯥ ꯂꯧ ꯇꯥꯕ ꯍꯧꯅꯔꯦ ꯊꯣꯏꯕꯤ ꯃꯌꯥꯏꯗ ꯃꯁꯥꯅ ꯈꯪꯅ ꯆꯪꯈ꯭ꯔꯦ ꯂꯦꯟ ꯆꯦꯟꯕ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡ ꯁꯥꯎꯕꯗꯤ ꯉꯝꯖꯗ ꯎꯄꯥꯏ ꯂꯩꯇ ꯂꯍꯣꯜ ꯆꯥꯏꯊꯣꯛꯂꯤ ꯂꯦꯟ ꯆꯦꯟꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯈꯨꯟꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯤ ꯂꯧꯖꯥ ꯁꯪꯖꯥ ꯌꯥꯝꯅ ꯂꯩꯕ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡꯅꯤ ꯂꯦꯟ ꯆꯦꯟꯕꯒꯤ ꯃꯃꯥ ꯊꯣꯠꯅ ꯆꯦꯡꯖꯪꯕꯤꯅꯤ ꯂꯩꯇꯣꯟ ꯃꯦꯡꯕꯤ ꯃꯅꯨꯡ ꯍꯣꯕꯤꯅꯤ ꯁꯩꯇꯃꯥ ꯆꯅꯨ ꯉꯁꯤꯗꯤ ꯏꯆꯥꯅꯤ ꯌꯥꯎꯔꯕꯅꯤꯅ ꯂꯧꯁꯦ ꯂꯣꯏꯗ ꯂꯣꯏꯅ ꯉꯝꯒꯗꯕ ꯍꯦꯛ ꯃꯥꯜꯂꯤ ꯆꯅꯨꯅ ꯑꯃꯨꯛ ꯏꯃꯥꯕꯣꯛ ꯂꯣꯏꯁꯤꯁꯦ ꯉꯝꯅꯕ ꯁꯩꯇꯃꯥ ꯑꯗꯨꯅꯤ ꯃꯤꯔꯣꯟꯅꯒ ꯂꯩꯇ꯭ꯔꯦ ꯅꯣꯏꯅꯅꯦ ꯈꯔ ꯃꯇꯦꯡ ꯇꯧꯕꯤꯕ ꯇꯥꯕꯅꯤ ꯆꯅꯨ ꯍꯣꯏ ꯏꯃꯥꯕꯣꯛ ꯔꯤꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯣꯟꯊꯣꯛꯅ ꯄꯦꯠꯅ ꯆꯦꯡꯖꯪꯉꯤꯗ ꯅꯨꯡꯁꯤꯗꯦꯍꯦ ꯂꯥꯏꯃ ꯂꯧ ꯑꯁꯨꯛ ꯆꯥꯎꯕꯁꯤꯕꯨ ꯑꯩꯈꯣꯏ ꯅꯤꯄꯥꯅ ꯂꯣꯏꯁꯤꯟꯁꯤ ꯀꯥꯏꯅ ꯁꯥꯎꯔꯛꯇꯅꯅꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯊꯣꯛ ꯀꯥꯈꯤꯗꯣꯏꯅꯤ ꯊꯣꯏꯕꯤꯅ ꯏꯆꯦ ꯇꯥꯅꯤꯡꯉꯤ ꯅꯪꯕꯣ ꯇꯞꯅ ꯉꯥꯡꯉꯨ ꯇꯥꯔꯣꯏꯍꯦ ꯌꯥꯝꯅ ꯇꯞꯄꯅꯤ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯆꯅꯨꯁꯨ ꯅꯣꯛꯂꯛꯏ ꯂꯦꯟ ꯆꯦꯟꯕ ꯊꯕꯛ ꯁꯨꯔꯤꯅꯦꯅ ꯇꯧꯔꯤꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ ꯀꯔꯝꯅꯗꯤ ꯈꯣꯏꯖꯪꯒꯅꯤ ꯁꯤꯡꯍꯦꯜꯂꯛꯇꯒꯤ ꯑꯊꯣꯏꯕꯤ ꯃꯥꯅ ꯄꯤꯛꯇꯛ ꯀꯣꯏꯗꯥꯎꯅꯕꯤ ꯃꯥꯏꯊꯣꯡ ꯃꯆꯥ ꯑꯗꯨꯗ ꯆꯟꯗꯟ ꯃꯆꯦꯠ ꯈꯔ ꯇꯩꯗꯨꯅ ꯂꯧꯕꯨꯛꯇꯨꯗ ꯂꯩꯇꯦꯡꯕꯗꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯍꯟꯗꯦ ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯐꯖꯕ꯭ꯔꯥ ꯈꯨꯡꯒꯪꯒꯤ ꯆꯝꯖꯕꯤ ꯅꯤꯉꯣꯜ ꯖꯤꯇꯦꯟ ꯏꯉꯥꯎ ꯉꯥꯎꯅ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯕ ꯉꯝꯗꯕꯣꯏ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯑꯇꯣꯟ ꯕꯕꯥꯒꯤ ꯃꯆꯥꯇꯣꯝꯕ ꯑꯇꯣꯟꯅ ꯕꯕꯥ ꯇꯥꯏꯌꯦ ꯅꯆꯦꯗꯤ ꯏꯆꯥ ꯊꯣꯏꯗꯤ ꯕꯕꯥ ꯆꯤꯆꯦꯗꯤ ꯂꯧꯗ ꯆꯠꯈꯤꯌꯦ ꯑꯣ ꯂꯧꯗ ꯆꯠꯈ꯭ꯔꯕ ꯑꯇꯣꯟ ꯅꯆꯦꯁꯦ ꯋꯥꯖꯔꯗ꯭ꯔꯥ ꯖꯤꯇꯦꯟ ꯀꯞꯂꯛꯏ ꯑꯇꯣꯟ ꯃꯄꯥꯅ ꯀꯞꯂꯤꯕꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯥ ꯈꯪꯉꯤ ꯃꯄꯥꯅ ꯌꯨ ꯉꯥꯎꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯀꯞꯄꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯎꯏ ꯅꯨꯡꯇꯤꯒꯤ ꯀꯞꯄꯤ ꯉꯁꯤꯁꯨ ꯃꯗꯨꯃꯛꯅꯤ ꯃꯃꯥ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣꯅꯦ ꯑꯩꯕꯨꯁꯨ ꯑꯉꯥꯎꯕ ꯑꯣꯏꯍꯟꯕꯤꯔꯝꯂꯦꯗꯅ ꯅꯪ ꯌꯦꯡꯉꯨꯀꯣ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯦ ꯌꯦꯡꯉꯨ ꯅꯣꯛꯀꯗꯕꯅꯤ ꯑꯩꯅ ꯌꯥꯏ ꯅꯣꯛꯀꯗꯕꯅꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯑꯇꯣꯟ ꯃꯄꯥꯕꯨ ꯉꯥꯛꯈꯠꯄꯤ ꯕꯕꯥ ꯆꯥꯛ ꯆꯥꯊꯣꯛꯂꯨꯔꯁꯦ ꯍꯥ ꯆꯥꯛ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯀꯥꯎꯏꯍꯦ ꯃꯆꯥꯇꯣꯟ ꯑꯗꯣ ꯅꯪꯒꯤ ꯆꯤꯆꯦꯗꯣ ꯃꯥ ꯋꯥꯔꯝꯅꯤꯀꯣ ꯃꯄꯥ ꯑꯩꯅ ꯑꯉꯥꯎꯕ ꯑꯣꯏꯔꯦ ꯕꯕꯥ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯏꯔꯨꯊꯣꯛꯁꯤ ꯑꯩ ꯂꯨꯕꯤꯒꯦ ꯍꯥ ꯃꯆꯥꯇꯣꯟꯅ ꯂꯨꯖꯕꯤꯗꯣꯏꯕ ꯕꯕꯥꯁꯦ ꯍꯣꯏ ꯕꯕꯥ ꯑꯣ ꯃꯃꯥ ꯅꯪꯅ ꯏ ꯃꯇꯨꯡꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯆꯥꯁꯦ ꯌꯦꯡꯉꯨ ꯇꯨ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯇꯧꯔꯦ ꯅꯪ ꯎꯗ꯭ꯔꯥ ꯉꯁꯤꯗꯤ ꯃꯄꯥ ꯑꯉꯥꯎꯕ ꯑꯩꯕꯨ ꯏꯔꯨꯖꯕꯤꯒꯦ ꯍꯥꯏꯔꯤꯅꯦ ꯃꯃꯥ ꯅꯪ ꯐꯠꯇꯦ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯇꯤꯅꯥ
ꯏꯃꯥꯁꯤ ꯌꯥꯝꯕꯨꯡꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯀꯔꯤꯅꯣ ꯐꯗꯧꯕ ꯑꯃ ꯈꯟꯅꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯂꯩꯃ 이베마 ꯀꯔꯤ ꯍꯥꯏꯔꯨꯅꯤ 이마ꯅꯗꯤ 이마ꯁꯤ ꯋꯥ ꯉꯥꯡꯐꯝ ꯂꯩꯇꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏ ꯃꯥꯒꯤ ꯃꯆꯤꯡ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯇꯤꯅꯥꯅ ꯈꯪꯗ꯭ꯔꯦꯗ 이마ꯁꯤ ꯑꯩꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯌꯦ ꯌꯥꯝꯕꯨꯡꯒꯤ ꯈꯟꯕꯗ ꯃꯥꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯅꯨ 이마ꯁꯤꯁꯨ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯅꯦꯍꯦ ꯑꯗꯨ 이마ꯁꯤ ꯄꯥꯎꯡꯗ ꯍꯥꯏꯔꯒ ꯋꯥꯁꯦ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯅꯪ ꯄꯥꯎꯅ ꯍꯥꯏꯔꯁꯨꯅꯦ ꯇꯥꯔꯣꯏ ꯕꯦꯃꯥ ꯅꯪꯕꯨ ꯅꯪ ꯌꯥꯝꯕꯨꯡꯒꯤ ꯃꯑꯣꯡꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯗꯕꯨ 이마ꯁꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ 이마ꯁꯤ ꯂꯩꯃ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯤꯖꯤꯗꯨꯅ ꯇꯩꯊꯣꯛꯂꯤ ꯃꯥꯒꯤꯗꯃꯛ 이마ꯁꯤꯅ ꯐꯅꯕ ꯁꯤꯜꯂꯨꯕ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯅꯤ ꯑꯗꯨꯕꯨ 이마ꯒꯤ ꯈꯣꯡꯊꯥꯡ ꯂꯥꯟꯈ꯭ꯔꯦꯅꯦꯍꯦ ꯐꯅꯕ ꯁꯤꯜꯂꯨꯕ ꯉꯁꯤꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯍꯥꯞꯂꯤ 이마ꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ ꯌꯥꯝꯕꯨꯡꯅ 이마ꯁꯤꯗ ꯀꯩꯁꯨ ꯁꯥꯎꯔꯝꯃꯣꯏꯌꯦ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥ ꯑꯩꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯈꯤꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯇꯧ ꯎꯔꯒ ꯑꯩ ꯈꯥꯡꯕ ꯋꯥꯏꯌꯦ ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕ꯭ꯔꯥ ꯈꯜꯂꯤ ꯐꯅ ꯂꯥꯟꯗꯦ ꯍꯥꯏꯔꯕꯁꯨ 이마 ꯂꯥꯜꯂꯦ 이마ꯁꯤ ꯇꯣꯛꯑꯁꯦ ꯋꯥꯈꯜ ꯈꯟꯖꯤꯟꯃꯜꯂꯁꯨ ꯐꯠꯇꯤꯌꯦ ꯈꯔꯁꯨ ꯆꯥꯎꯊꯣꯛꯅ ꯈꯟꯁꯦ ꯀꯔꯝꯅ ꯆꯥꯎꯊꯣꯛꯀꯅꯤ 이마ꯁꯤ ꯅꯪꯒꯤ ꯌꯥꯝꯕꯨꯡꯕꯨ ꯎꯔꯒ ꯋꯥꯕ ꯍꯦꯜꯂꯤꯅꯦ ꯅꯣꯡꯃꯗꯤ ꯌꯥꯝꯕꯨꯡꯁꯨ ꯁꯣꯏꯗꯅ ꯁꯥꯎꯕ ꯐꯔꯛꯈꯤꯅꯤꯌꯦ ꯄꯦꯟꯖꯗꯗꯅ ꯇꯧꯖꯔꯤꯅꯦ ꯃꯆꯥꯅꯕꯨ ꯃꯃꯥ ꯃꯄꯥꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯔꯨꯅꯤ ꯏꯆꯥꯅ ꯌꯥꯖꯗ ꯌꯥꯖꯗ ꯃꯃꯥ ꯑꯩꯒꯤ ꯌꯥꯊꯪ ꯉꯥꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃ ꯀꯞꯂꯤ ꯂꯩꯃꯕꯨ ꯇꯤꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯐꯔꯦ 이마ꯁꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ ꯌꯥꯝꯕꯨꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯩꯃꯥ ꯅꯕꯨꯡ ꯂꯥꯛꯂꯒ ꯀꯩꯗꯧꯔꯕ ꯀꯤꯌꯦ ꯏꯁꯨꯛ ꯍꯦꯛ ꯁꯨꯛꯀꯦ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎꯁꯨ ꯉꯥꯡꯂꯣꯏ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯐꯔꯦ ꯐꯔꯦ ꯆꯠꯂꯣꯀꯣ ꯍꯣꯏ 이마ꯁꯤ ꯅꯨꯃꯤꯠ ꯇꯥꯒꯦ ꯇꯧꯔꯕꯅꯤ ꯃꯇꯝꯗꯨ ꯑꯗꯨꯕꯨ ꯂꯧꯗꯨ ꯅꯝꯐꯨꯗ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯌꯥꯆꯪꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯦ ꯊꯣꯏꯕꯤꯅ ꯂꯧ ꯀꯥꯔꯛꯄꯗ ꯂꯟꯆꯦꯟꯕ ꯍꯣꯕꯦ ꯍꯣꯕꯦ ꯇꯥꯅꯔꯛꯏ ꯊꯣꯏꯕꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯂꯟꯆꯦꯟꯕꯅ ꯁꯦ ꯊꯣꯏꯕꯤ ꯀꯩꯅꯣ ꯁꯤꯕꯣ ꯉꯥꯅꯦ ꯑꯩꯅ ꯉꯁꯥꯏ ꯂꯩꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯁꯦ ꯑꯩ ꯂꯧꯔꯣꯏꯌꯦ ꯅꯪ ꯄꯨꯖꯈꯣ ꯀꯩꯒꯤꯅꯣ ꯌꯥꯅꯤꯌꯦ ꯑꯩ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯗꯦ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯅꯪ ꯉꯥ ꯆꯥꯕ ꯉꯝꯗꯦ ꯂꯥꯏꯔꯩ ꯍꯥꯏꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯣꯜ ꯑꯃꯠꯇꯁꯨ ꯅꯪꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯂꯟꯆꯦꯟꯕ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯑꯩ ꯈꯪꯉꯤ ꯁꯦ ꯅꯪꯒꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯅꯤꯡꯕ ꯈꯨꯗꯣꯜ ꯄꯤꯅꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯁꯤꯟꯅꯧ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯅꯤꯃꯛꯇ ꯑꯩꯕꯨꯁꯨ ꯁꯔꯨꯛ ꯌꯥꯍꯟꯐꯝ ꯊꯣꯛꯄꯅꯤ ꯑꯩꯁꯦ ꯂꯝꯂꯥꯟꯕꯅꯤ ꯈꯟꯕ꯭ꯔꯥ ꯊꯣꯏꯕꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗ ꯄꯤꯖꯕ ꯈꯨꯗꯣꯜꯗꯤ ꯃꯄꯥꯜ ꯅꯥꯏꯔꯨꯏ ꯅꯪꯅꯁꯨ ꯃꯁꯤ ꯈꯪꯅ ꯂꯠꯅꯕ ꯇꯧꯒꯅꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯒꯅꯨ ꯁꯨꯞꯅꯇꯪꯒꯤ ꯅꯨꯡꯁꯤꯕ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯋꯥꯈꯜ ꯂꯥꯝꯁꯤꯟꯒꯅꯨ ꯃꯇꯝ ꯑꯗꯨꯗ ꯈꯪꯒꯅꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯈꯨꯗꯣꯜ ꯇꯝꯖꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯍꯜꯂꯤ ꯉꯥꯗꯨ ꯆꯪꯉꯨꯀꯣ ꯑꯇꯣꯟꯅ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯅꯤ ꯐꯖꯅ ꯄꯣꯊꯥꯔꯣ ꯋꯥꯔꯅꯤꯀꯣ ꯊꯣꯏꯕꯤ ꯇꯞꯅ ꯆꯪꯈ꯭ꯔꯦ ꯂꯟꯆꯦꯟꯕ ꯅꯣꯛꯐꯦꯠ ꯌꯦꯡꯖꯍꯧꯏ ꯊꯣꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯡꯊꯣꯏ ꯊꯣꯏꯕꯤꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯅꯪꯒꯤ ꯆꯝꯖꯕꯤꯅ ꯇꯧꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯒꯤ ꯏꯊꯥ ꯑꯁꯤꯗ ꯊꯝꯒꯅꯤꯌꯦ ꯑꯩꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ ꯖꯤꯇꯦꯟ
ꯑꯌꯨꯛ ꯅꯣꯡꯉꯥꯟꯕꯒ ꯊꯣꯛꯈꯤ꯫ ꯑꯇꯣꯟ ꯃꯆꯦꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ, ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ? ꯑꯇꯣꯟꯅ ꯍꯣꯏ, ꯆꯠꯅꯤꯌꯦ꯫ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯊꯣꯛꯆꯔꯨꯔꯆꯣ꯫ ꯆꯦ, ꯉꯔꯥꯡꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯂꯩꯇ꯭ꯔꯕꯣ? ꯆꯔꯥ ꯋꯥꯟꯒꯦ꯫ ꯆꯤꯆꯦ ꯆꯥꯛ ꯊꯣꯡꯂꯒꯦ, ꯑꯗꯨꯒ ꯆꯥꯔꯁꯦ꯫ ꯍꯣꯏ ꯆꯦ꯫ ꯊꯣꯏꯕꯤ ꯃꯅꯤꯡꯗ ꯊꯣꯛꯂꯛꯇꯨꯅ ꯁꯤꯡ ꯈꯥꯏꯔꯤ꯫ ꯚꯤꯛꯇꯔ ꯊꯣꯏꯕꯤꯅ ꯁꯤꯡ ꯈꯥꯏꯔꯤꯕꯗꯨ ꯎꯔꯗꯨꯅ ꯁꯝꯕꯜ ꯈꯥꯔꯤꯕꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯀꯗꯥꯏ? ꯑꯩ ꯈꯥꯏꯕꯤꯔꯝꯂꯒꯦ꯫ ꯑꯦ, ꯗꯥ ꯚꯤꯛꯇꯔ, ꯌꯥꯔꯅꯤꯗ꯫ ꯁꯦꯅꯦ, ꯄꯤꯔꯛꯑꯣꯅꯦ꯫ ꯚꯤꯛꯇꯔꯅ ꯅꯝꯐꯨꯗ ꯁꯤꯡꯗꯨ ꯈꯥꯏꯕꯤꯔꯤ꯫ ꯗꯥ ꯚꯤꯛꯇꯔ, ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯆꯠꯂꯨꯒꯦ ꯂꯥꯛꯄꯅꯤ, ꯁꯪꯒꯣꯝ ꯂꯧꯕ꯫ ꯑꯣ꯫ ꯑꯇꯣꯟꯗꯣ ꯇꯨꯏꯁꯟ ꯊꯥꯔꯛꯅꯕ ꯇꯧꯀꯣ꯫ ꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯚꯤꯛꯇꯔꯅ ꯇꯥꯕ꯭ꯔꯣ ꯃꯤ? ꯊꯣꯏꯕꯤꯅ ꯌꯨꯝꯗ ꯁꯨꯝ ꯄꯥꯔꯁꯅꯨꯗ꯫ ꯌꯨꯝꯗ ꯄꯥꯕꯅ ꯌꯥꯔꯣꯏ, ꯅꯍꯥꯟꯁꯨ ꯑꯩꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯂꯥꯛꯍꯟꯗꯦꯅꯦ꯫ ꯌꯨꯝꯗ ꯍꯣꯠꯅꯔꯁꯨ ꯃꯥꯟꯅꯩꯗ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯎ꯫ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯩꯅ ꯎꯕ ꯐꯪꯏ꯫ ꯅꯪꯁꯦ ꯏꯆꯟꯅꯤ, ꯃꯥꯁꯨ ꯏꯅꯥꯎꯅꯤ, ꯁꯤꯗ ꯋꯥ ꯂꯣꯏꯔꯦꯀꯣ꯫ ꯊꯣꯏꯕꯤ ꯃꯔꯨ ꯂꯨꯛꯊꯩ, ꯏꯀꯥꯏꯖꯕꯅꯤ꯫ ꯄꯩꯁꯥ ꯁꯤꯀꯤ ꯄꯤꯗꯅ ꯚꯤꯛꯇꯔꯅ ꯑꯇꯣꯟꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯛꯄꯅꯤ꯫ ꯄꯩꯁా ꯄꯤꯕ ꯉꯝꯗꯕꯅ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯚꯤꯛꯇꯔꯅꯁꯨ ꯂꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦ, ꯑꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯍꯜꯂꯤ꯫ ꯚꯤꯛꯇꯔꯁꯨ ꯈꯨꯟ ꯊꯪꯅꯕꯗꯒꯤꯅꯤ꯫ ꯚꯤꯛꯇꯔ, ꯂꯣꯏꯔꯦꯁꯦ, ꯄꯨꯁꯤꯜꯂꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯕꯤꯅ ꯑꯗꯣ ꯍꯥꯏꯔꯣꯅꯦ꯫ ꯆꯅꯨꯗꯣ ꯆꯥꯛ ꯊꯣꯡꯔꯣ, ꯆꯠꯂꯒꯦ꯫ ꯚꯤꯛꯇꯔ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤ, ꯁꯣꯅꯣꯒꯤ ꯅꯨꯄꯥ ꯍꯥꯏꯁꯤꯅꯤ꯫ ꯍꯥꯟꯅꯒꯨꯝ ꯉꯁꯤꯁꯨ ꯂꯧ ꯆꯠꯂꯤ꯫ ꯆꯅꯨ ꯃꯕꯥꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤꯗꯦ, ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯏ꯫ ꯆꯅꯨꯒꯤ ꯏꯃꯨꯡꯁꯨ ꯋꯥꯏ, ꯃꯃꯥ ꯃꯄꯥ ꯂꯩꯕꯅ ꯃꯈꯣꯏꯅ ꯈꯔꯗꯤ ꯁꯥꯐꯩ꯫ ꯊꯣꯏꯕꯤꯗꯤ ꯑꯋꯥꯕ ꯄꯨꯝꯕ ꯃꯊꯟꯇꯒꯤ ꯑꯣꯏ꯫ ꯔꯣꯅꯥꯜ, ꯁꯥꯊꯤꯅ ꯐꯖꯩꯀꯣ ꯉꯁꯤꯗꯤ꯫ ꯁꯨꯅꯣꯇꯥ, ꯑꯁꯦꯡꯕ? ꯍꯣꯏꯅꯦ, ꯑꯁꯦꯡꯕ꯫ ꯅꯨꯡꯇꯤꯒꯤ ꯎꯅꯁꯦ ꯍꯥꯏꯔꯛꯇꯧꯔꯦ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯌꯥꯔꯣꯏꯕ ꯅꯪꯁꯨ? ꯍꯣꯏꯅꯦ, ꯅꯨꯡꯇꯤꯒꯤ ꯌꯥꯗ꯭ꯔꯁꯨ ꯑꯩꯅ ꯀꯧꯔꯛꯄꯒ ꯆꯦꯜꯂꯧꯀꯣ꯫ ꯅꯪꯅ ꯀꯧꯔꯛꯄꯗꯕꯨ ꯑꯩꯅ ꯂꯥꯛꯇꯕ ꯌꯥꯎꯈ꯭ꯔꯕꯣ? ꯌꯥꯎꯗꯦꯗ ꯑꯗꯨꯕꯨꯗꯤ꯫ ꯁꯦ, ꯁꯤ ꯄꯥꯏꯁꯤꯜꯂꯣ꯫ ꯁꯨꯅꯣꯇꯥ ꯄꯩꯁꯥꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯆꯠꯂꯁꯤ꯫ ꯔꯣꯅꯥꯜꯅ ꯑꯃꯨꯛ ꯉꯥꯏꯈꯣꯗ, ꯄꯩꯁꯥ ꯌꯥꯝꯃꯤꯗꯨꯗꯤ, ꯑꯗꯨꯅ ꯊꯦꯡꯅ ꯍꯟꯁꯦꯕ ꯀꯣꯅꯦ ꯏꯊꯩꯃ ꯅꯨꯡꯁꯤꯕꯤ꯫ ꯁꯨꯅꯣꯇꯥꯅ ꯃꯌꯥꯝ ꯃꯥꯡꯗ ꯀꯧꯕꯅ ꯀꯧꯕꯅꯤ, ꯏꯕꯥꯅꯤꯗꯪ ꯂꯩꯕꯁꯤꯗꯗꯤ ꯏꯊꯩꯃꯗꯣ ꯀꯧꯔꯛꯀꯅꯨ, ꯕꯤꯠꯀ ꯍꯥꯠꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯀꯧꯔꯔꯣꯏꯌꯦ ꯅꯨꯡꯁꯤꯕꯤ꯫ ꯑꯗꯨꯅꯦꯕ꯫ ꯅꯪꯒꯤ ꯅꯨꯄꯥ ꯑꯄꯠꯄ ꯆꯤꯒꯪ ꯂꯥꯏ ꯊꯨꯡꯕꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯈꯤꯅꯤ ꯍꯥꯏꯒꯦ? ꯀꯣꯛ ꯁꯤꯈ꯭ꯔꯗꯤ ꯋꯥꯏ ꯁꯪꯗꯧꯕ꯫ ꯍꯣꯏ ꯑꯩꯁꯨꯅꯦ, ꯁꯤꯍꯟꯅꯤꯡꯕꯅ ꯍꯥꯠꯄ ꯉꯝꯗꯕꯒꯤ ꯈꯥꯡꯂꯤꯕꯅꯤ꯫ ꯅꯆꯥ ꯅꯨꯄꯥ ꯆꯥꯎꯄꯣꯛ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯑꯉꯥꯡꯗꯣ ꯃꯥ ꯅꯣꯡꯃ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯔꯣꯏꯌꯦ꯫ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ ꯑꯗꯨꯕꯨꯗꯤ꯫ ꯋꯥ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯀꯥꯛꯏꯅꯦ, ꯃꯤ ꯌꯦꯡꯕꯗꯅ ꯁꯨꯛꯅ ꯁꯨꯛꯅ ꯌꯦꯡꯉꯤꯕ꯫ ꯇꯣꯛꯁꯤꯁꯦ ꯃꯣꯏꯒꯤ ꯋꯥꯒ, ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯥꯅꯤꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤꯕ꯫ ꯁꯩꯇꯃꯥ, ꯏꯕꯨꯡꯉꯣ, ꯁꯦꯁꯦ ꯍꯩ ꯃꯦꯠꯄꯅꯤ꯫ ꯂꯟꯆꯦꯟꯕ, ꯆꯥꯅꯤꯡꯗꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯍꯩ ꯆꯥꯕꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕꯅꯤꯅꯦ, ꯈꯔꯁꯨ ꯆꯥꯎꯅꯦ ꯅꯪꯕꯣ꯫ ꯆꯥꯅꯤꯡꯗꯦ ꯏꯃꯥ꯫ ꯑꯩꯈꯣꯏꯗꯤꯅꯦ, ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ, ꯅꯨꯡꯁꯥꯒ ꯁꯥꯔꯀꯥꯟꯗ ꯍꯩ ꯆꯥꯕꯁꯦ꯫ ꯍꯅꯨꯊꯪꯁꯤꯗ꯫ ꯑꯦ, ꯏꯃꯥꯕꯨ ꯌꯥꯝꯅ ꯍꯅꯨꯔꯕ꯭ꯔꯅꯦ? ꯍꯅꯨꯗꯦ ꯍꯅꯨꯗꯦ, ꯎꯟꯁꯥ ꯁꯨꯞꯄꯗꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯅꯪꯁꯨꯅꯦ
ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ ꯑꯗꯨꯅꯅꯦ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯃꯆꯥ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤ ꯑꯉꯥꯡꯒ ꯌꯥꯝꯅ ꯇꯤꯟꯅꯕ ꯐꯠꯇꯦꯀꯣ 이마나부디 야바 아다 미네 헥 파즈나 하이비로디니 란첸 버스 쿰레이 거이노 이마 이마나비 티나부 까나나 까리 하이디노 마콕 마마이 암타 삼나드레다 사이타마 헤이 마마이데기 하우라바수 소이다나네 노마디 마콕가 삼나락도니 아드나 기한타오코 거리노 ngawbu ngawbur khangdimi ꯂꯟꯆꯦꯟ ꯕ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯂꯧꯕꯨꯛ ꯂꯣꯝꯗ ꯂꯥꯛꯏ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯃꯥꯒꯤ ꯊꯣꯏꯕꯤ ꯃꯥꯟꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯀꯣꯏꯊꯤꯁꯨ ꯊꯤꯔꯤ ꯆꯅꯨ ꯇꯨ ꯅꯣꯏꯒꯤ ꯂꯥꯂꯨꯝꯕꯁꯦ ꯑꯥꯗ ꯅꯪ ꯊꯤꯔꯤꯁꯤ ꯎꯕ꯭ꯔꯥ ꯃꯉꯛ ꯑꯁꯦ ꯖꯤꯔꯥꯐ ꯃꯥꯟꯒꯦ ꯁꯥꯡꯗꯣꯛꯂꯒ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯃꯥꯅ ꯂꯧꯐꯝ ꯈꯨꯗꯤꯡꯒꯤ ꯂꯨꯝꯕ ꯂꯥꯛꯏꯁꯤꯕꯣ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯂꯧꯍꯣꯟꯁꯤꯅ ꯊꯣꯝꯗꯣꯏꯅꯤ ꯌꯦꯡꯀꯣ ꯔꯤꯇꯥ ꯂꯩꯁꯥꯕꯤꯅ ꯄꯥꯈꯪꯗ ꯂꯧꯍꯣꯟꯅ ꯊꯣꯝꯃꯦꯅ ꯈꯕꯔꯗꯒ ꯌꯥꯎꯔꯛꯄꯗꯣ ꯐꯖꯅꯤꯍꯦ ꯆꯅꯨꯁꯨ ꯑꯃꯨꯛ ꯍꯥꯏꯒꯨꯝꯗꯅ ꯐꯖꯅꯤꯅꯦ ꯊꯣꯏꯕꯤꯅ ꯅꯌꯥꯗꯣ ꯍꯤꯒꯠꯀꯅꯨꯀꯣ ꯅꯨꯄꯤ ꯍꯩꯃꯥ ꯅꯣꯛꯄꯁꯨ ꯁꯥꯎꯕ ꯅꯨꯡꯁꯤꯗ꯭ꯔꯣꯁꯦ ꯃꯣꯏ ꯍꯦꯔꯣꯏꯟ ꯂꯨꯝꯕ ꯂꯥꯛꯆꯩꯁꯦ ꯇꯨꯃꯤꯟꯅꯁꯨꯀꯣ ꯃꯤ ꯇꯥꯅꯤ ꯆꯅꯨ ꯃꯤꯀꯤ ꯊꯤ ꯁꯛꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯟꯆꯦꯟꯕ ꯀꯟꯅ ꯊꯤꯔꯤ ꯊꯣꯏꯕꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯂꯛꯅꯒꯦ ꯃꯇꯥꯒꯨꯝ ꯆꯅꯨꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞ ꯁꯨꯈ꯭ꯔꯦ ꯊꯕꯛ ꯂꯟꯆꯦꯟꯕ ꯀꯥꯏꯗꯅꯣꯅꯦ ꯃꯥꯅ ꯁꯨꯔꯤꯗꯨꯕꯣ ꯉꯁꯥꯏ ꯆꯅꯨꯅꯗꯤ ꯁꯣꯝꯗꯅꯦ ꯍꯥꯏꯔꯝꯕꯅꯤ ꯃꯥ ꯃꯥꯟꯕꯕꯨ ꯑꯝꯇ ꯎꯗꯦꯅꯦ ꯔꯤꯇꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ ꯑꯁꯨꯛ ꯋꯥꯅ ꯅꯪ ꯊꯤꯅꯔꯤꯁꯦ ꯁꯤꯗ ꯂꯩꯌꯦꯅ ꯏꯪꯒꯤꯠ ꯑꯝꯇꯁꯨ ꯄꯤꯈꯣꯗꯅ ꯊꯣꯏꯕꯤ ꯄꯤꯔꯣꯏꯗ ꯏꯆꯦ ꯃꯥꯏꯅ ꯆꯠꯆꯈꯤꯖꯅꯤ ꯏꯍꯦ ꯃꯁꯤꯗꯤ ꯂꯟꯆꯦꯟꯕ ꯆꯠꯇꯦ ꯑꯗꯨꯃꯛ ꯂꯩ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯌꯥꯝ ꯈꯨꯠ ꯊꯥꯅꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯂꯟꯆꯦꯟꯕ ꯂꯧ ꯀꯥꯔꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯤ ꯇꯨꯡ ꯑꯣꯏꯔꯞ ꯅꯨꯄꯤ ꯑꯅꯤ ꯀꯥꯔꯛꯂꯤꯕꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯆꯟꯗꯅꯣ ꯀꯣꯌꯦꯠꯑꯣ ꯃꯃꯥꯏꯁꯨ ꯇꯪꯈꯥꯏ ꯈꯨꯝꯃꯤ ꯑꯗꯨꯅꯁꯨ ꯃꯁꯛꯇꯨ ꯄꯥꯛ ꯍꯦꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯂꯟꯆꯦꯟꯕ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯅꯨꯄꯤ ꯑꯗꯨꯅ ꯀꯩꯕꯨꯅꯣ ꯂꯟꯆꯦꯟꯕꯅ ꯑꯦ ꯆꯅꯨ ꯅꯠꯇꯕ꯭ꯔꯣ ꯅꯠꯇꯤꯌꯦ ꯇꯨꯡꯗꯒꯤ ꯂꯩꯈꯣꯝꯅ ꯂꯟꯆꯦꯟꯕꯒꯤ ꯅꯪꯒꯟꯗ ꯙꯣꯞ ꯊꯥꯔꯛꯏ ꯂꯟꯆꯦꯟꯕ ꯏꯈꯪ ꯈꯪꯏ ꯑꯦ ꯀꯅꯥ ꯇꯨꯡ ꯑꯣꯟꯊꯣꯂꯛꯄꯗ ꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ ꯂꯟꯆꯦꯟꯕ ꯂꯩꯈꯣꯝ ꯑꯗꯨ ꯃꯈꯨꯠꯅ ꯂꯥꯝꯕ ꯐꯪꯕ ꯖꯒꯥꯁꯤꯡ ꯇꯩꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯆꯪꯂꯛꯏ ꯑꯩꯗꯤ ꯆꯅꯨꯅꯕꯥꯅꯤ ꯃꯥꯜꯂꯨꯔꯦ ꯊꯣꯏꯕꯤ ꯄꯛꯇꯕ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯐꯥꯎꯕꯤ ꯀꯔꯤ ꯁꯥꯔꯤꯁꯦ ꯂꯩꯈꯣꯝ ꯉꯥꯛꯇ ꯑꯩꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯝꯕꯤꯗ ꯆꯠꯇꯣꯏꯁꯦ ꯐꯖꯗꯣꯏꯔꯕ ꯑꯗꯨ ꯆꯥꯒꯦꯅ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯏꯁ ꯅꯠꯁꯨ ꯅꯠꯇꯅ ꯃꯤ ꯑꯩꯗꯤ ꯅꯪ ꯂꯨꯝꯕ ꯂꯥꯛꯆꯕꯗ ꯑꯃꯨꯛꯁꯨ ꯊꯧꯃꯧꯔꯥ ꯇꯧꯅꯨ ꯁꯥꯎꯕꯨꯗꯤ ꯁꯥꯎꯕꯤꯗꯦꯗ ꯅꯁꯨꯝꯂꯥꯡꯒꯤ ꯂꯩꯈꯣꯝ ꯈꯔ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦꯒꯦ ꯑꯗꯨꯁꯨ ꯅꯨꯡꯁꯤꯕꯤꯒꯤ ꯃꯈꯨꯠꯅ ꯊꯣꯝꯂꯛꯄ ꯂꯩꯈꯣꯝꯗ ꯅꯠꯇꯦꯅꯦ ꯍꯨ ꯄꯤꯔꯐꯥꯎ ꯆꯥꯖꯔꯒꯦ ꯍꯥꯏꯔꯤꯅꯤ ꯆꯅꯨꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯥꯀꯟꯗ ꯁꯤꯊ ꯅꯣꯛꯂꯤ ꯊꯣꯏꯕꯤꯅ ꯌꯥꯔꯦ ꯅꯪꯃꯁꯨ ꯈꯔ ꯅꯣꯛꯂꯗꯤ ꯅꯌꯥ ꯌꯥꯃꯥꯡꯗ ꯅꯨꯡꯁꯤꯠ ꯇꯥꯔꯅꯤ ꯆꯅꯨ ꯑꯦ ꯂꯥꯁꯇ ꯑꯩꯉꯣꯟꯗꯒ ꯇꯥꯔꯛꯏꯅꯦ ꯂꯟꯆꯦꯟꯕ ꯆꯠꯃꯤꯟꯅꯔꯁꯦ ꯊꯣꯏꯕꯤꯅ ꯅꯪ ꯍꯥꯟꯅ ꯆꯠꯂꯣ ꯇꯜꯂꯦ ꯆꯠꯃꯤꯟꯅꯁꯦꯕ ꯑꯗꯩꯗꯤ ꯁꯥꯏꯀꯜꯒ ꯀꯩꯒ ꯂꯧꯄꯥꯛꯁꯤꯗ ꯏꯔꯣꯏꯖꯅꯤ ꯁꯧ ꯂꯥꯎꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯍꯥꯏꯕꯗ ꯏꯟꯖꯔꯒꯦ ꯌꯥꯔꯕ
mang tharo ai laptakna tablap inarake ko Thaibi nofet tawna mang thaduna chanu mabani chatki lanchen ba cycle adu in boy thawboy nupi ani dugi matungda tablap inarei Sana Boxi Daudi Leima Hima Sana haure dana lao lao isugi megi hawalage Sana na amu Daw kai da chatki bano Dawdo halaktriye Sana na amu Housing ne boxi aigi mamang dane Dawna haubi me am leiba adugane mamit pangthorakpada leiramdriba Leima Dawna halakpadane aikoi sanagi haubi me am ama leirakani Leima na amukasu Chauba Chauba Imasi Sanagi chana ba semlabra Semjari imasi Puro Pani masi Chaubana Iche Sanagi chana ba imasina puro hari Santi Sese Piruro Hoi che Leima Charo Isu sanadi maram mokraponida kapsu kapide sana matumne boxigi Achauba kargi showroom ni Manipur gi oina atopa Manipur gi mafam kya dasu branch story head oina RK car showroom haiduna Manipur amadi India gi mafam kya da masak maming chatli Achauba building adugi third floor dugi special oina thamliba room adudani Maikhugi manilna ka adu sinthungi phana yamle cigarette box ani suri akon bagi machai dumadi thaktabida makhongduna suru naithatli matau adu sathiba mina khautak chaba matawni nupa mana lemba sathiba masakni maroon color gi shirt formal white color gi pen lengjumda black color gi coat ama yali loafer shoes black color ama tongli yengbada aduki matik masanan ba mini haiba takli matau aduna makhong karan chanduna sofa aduda masa pulap long na nga thaki mamit adu ayengba amada tumina yengi mit kuptana chimbal faina khazikak nofet tawi khazikak tapna ushinki mit anidu numidang jiten phamangduda kanna ngangli Mina di aise yamna nungsibiba ado aina dine kanamta nungsidaba aise Jiten Kumar ngawningaga ngawni ikusini kanamta panabiganu nathau nate Shia aini yu thakpadi panaine aina wabadi moi kanamta yawbidine loina khangi aina mawam ta lawde ai mawam ta lawde aisini Thoibi Aton baba kauro chak charase Atona yarakadrose yarakani cho Aton mapagi manakta changlei Baba chak charurase Jiten Kariye kanai chak aini yade mawa lawde aisini kanamta mawa lawbide Baba hoiba ado chichena chak lihore charurase ba chak chaduiba napase lai ni ne lai chak chabi drabasu hingni do chara helasu sibiroi kemta warunu ko cho langa kanu ai tumge ko Jiten makhada leibak de thakre Aton upai leitana machigi manakta tapna changlei che tumhore Thaibi tapna nang charo chedi hauzik lamdri nang hana charo Aton chak tapna chaba hawi adubu chari ba chak tu da mapi tap tarei Thoibi
ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ ꯆꯥꯛ ꯆꯥꯔꯣ ꯍꯥꯏꯔꯒ ꯆꯤꯆꯦ ꯑꯩꯈꯣꯏꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯂꯗ꯭ꯔꯣ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯋꯥꯔꯕꯁꯨ ꯑꯩ ꯀꯤꯗꯤꯌꯦ ꯆꯦ ꯑꯗꯨꯕꯨ ꯏꯄꯥ ꯂꯩꯅ ꯂꯩꯅ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯑꯁꯦ ꯃꯤꯒꯤꯗꯤ ꯋꯥꯔꯕꯁꯨ ꯃꯄꯥꯅ ꯂꯝꯖꯤꯡꯕꯤꯗꯨꯅ ꯑꯐ ꯐꯠꯇ ꯇꯥꯛꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯇꯥꯔꯛꯄꯗꯒꯤ ngasi phaba baba gi saktam di hong ba nai di ai baba gi minung si pa me che baba gi saktam ase amuk hong lak roi dra che Thoibi mapi adu tapna sintharai maupa bu nuksi na chairei angau ba kai gi pukning hanthari aikhoi dagi hena waba marai bakti ba kaya amasu upai leitana hingli bane nangi di chiche lei baba su lei sidi baba na phana ngaurabasu nongmata aikhoi bu thina tawkibrane chiche na nangi di ima sune pumna makni hayeng khai di adamna khanbe ade ko aton mapi du taithoklaga tapna thokre thoibi maupa bu yingjawi baba nang bu gyan taro ba asumna punsi se wana hingba pam diye baba chara helabasu ai khange adubu baba nang hanagi punsi da lao ba kari numitano nacha singi damak baba na ai leiri haina lepi ga daba baba gi tongan ba sansara du dagi nacha ai kugi sangsar sida lao ba angau ba olanu ba mina mapa yu thapagi macha haina raniye Thoibi khang bangamda makhada famthajai machin menduna makhol thoganda chakna kapchai